이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯑꯦꯜꯕꯤ ꯊꯥꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯉꯦꯀꯣ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ इचीन इनाउ मैमꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ इचीन इनाउ मैम मगुन अतै चेनेल यꯦꯡꯕꯤꯔꯤꯕ इचीन इनाउ मैम पुरमबु ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯆꯥꯛꯆꯥ ꯆꯥꯅꯉꯥꯏ ꯑꯦꯜꯕꯤ ꯊꯥꯒꯦ इचीन इनाउ मैम थैंक यू ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ वाओ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯋꯦꯜꯀꯝ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯔꯕ ꯅꯤꯡꯊꯦꯝꯕꯨ ꯊꯥꯒꯠꯆꯔꯤ ꯐꯥꯔꯁ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯗꯟ ꯑꯣꯖꯥ ꯊꯦꯡk you ꯇꯥꯃꯣ ꯀꯦꯝꯁꯤ ꯉꯥ ꯊꯣꯡꯉꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯕꯤꯁꯦꯛ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯐꯥꯔꯁ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ इचीनाउबु थागतचरी हनिया लेतना मंगल नतनको दोई चकचारी थैंक यू थागतचरी ओजाबु ओजबजम कुइथे वीडियो ꯑꯗꯨꯝ ꯊꯥꯡꯒꯠꯄꯅꯤ ꯑꯕꯤꯁꯦ ꯁꯣꯔꯠꯁꯨ ꯊꯥꯡꯒꯠꯄꯅꯤ ꯉꯁꯤ ꯑꯕꯤꯁꯦ ꯇꯥꯃꯣ ꯑꯁꯦꯡꯕꯒꯤ ꯉꯥ ꯆꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯏꯅꯥꯎ ꯅꯨꯡꯁꯤꯕꯣ ꯁꯤ ꯎꯔꯕꯣ ꯁꯦ ꯉꯥ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯣ ꯅꯤꯡꯊꯦꯝ ꯎꯔꯕꯣ ꯉꯥ ꯊꯣꯡꯉꯦ ꯑꯕꯤꯁꯦꯛ ꯄꯄꯥꯗꯤ ꯅꯥꯏꯛ ꯇꯧꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯆꯤꯆꯦ ꯂꯥꯛꯑꯦ ꯋꯥꯎ ꯆꯤꯆꯦ ꯂꯥꯛꯑꯗꯤ ꯀꯣꯜ ꯇꯧ ꯌꯥꯗ꯭ꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯣ ꯆꯤꯆꯦ ꯂꯥꯛꯑꯗꯤ ꯐꯣꯟ ꯇꯧꯔꯛ ꯌꯥꯗ꯭ꯔꯣ ꯆꯤꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯆꯤꯆꯦꯁꯨ ꯎꯅꯤꯡꯉꯤ ꯍꯟꯗꯛ ꯈꯔꯅꯤ ꯕꯤꯄꯤ ꯋꯥꯡꯉꯦ ꯌꯦꯡꯉꯨ ꯄꯄꯥꯗꯣ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯄꯥꯟꯅꯨ ꯈꯪꯕ꯭ꯔꯣ ꯎꯔꯦ ꯉꯔꯥꯡꯁꯨ ꯉꯥ ꯆꯥꯏ ꯍꯥꯏꯔꯦ ꯇꯥꯃꯣ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯔꯥꯎꯕꯗ ꯑꯣꯖꯥ ꯀꯥꯎꯔꯦ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯍꯣꯏ ꯆꯤꯆꯦꯗ ꯐꯖꯅ ꯍꯥꯏꯌꯨ ꯀꯁꯥꯔꯒꯤꯅꯤ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯑꯣꯖꯥꯅ ꯆꯤꯆꯦꯕꯨ ꯌꯥꯝ ꯍꯪꯉꯤ ꯍꯥꯏꯅꯀꯣ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯗꯤ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯔ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯄꯥꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯇꯥꯃꯣ ꯅꯤꯡꯊꯦꯝ ꯇꯨ ꯄꯥꯟꯒ ꯀꯟꯗꯂꯥꯒ ꯊꯣꯡꯉꯦ ꯍꯥꯏꯒꯦ ꯑꯣꯖꯥ ꯊꯦꯡk you ꯂꯥꯛꯀꯅꯤ ꯑꯣꯖꯥ ꯅꯪ ꯑꯦꯛꯖꯥꯝ ꯐꯈꯤꯕ꯭ꯔꯣ ꯄꯄꯥ ꯃꯁꯥꯁꯦ ꯈꯔ ꯐꯔꯦ ꯂꯥꯛꯀꯦ ꯑꯣꯖꯥꯅ ꯐꯔꯣ ꯍꯥꯏꯔꯛꯑꯦ ꯈꯪꯕ꯭ꯔꯣ ꯄꯄꯥꯗꯣ ꯍꯥꯏꯒꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯐꯔꯣ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ ꯈꯪꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯤꯡꯊꯦꯝ
ꯅꯪ ꯊꯦꯡ ꯊꯦꯡ ꯇꯨꯝꯕ꯭ꯔꯥ ꯅꯤꯡꯊꯦꯝ ꯅꯪꯕꯣ? ꯅꯤꯡꯊꯦꯝ, ꯅꯪ ꯊꯦꯡ ꯊꯦꯡ ꯇꯨꯝꯕ꯭ꯔꯥ ꯅꯪꯕꯣ? ꯍꯌꯦꯡ ꯏꯁꯩ ꯂꯩꯕ꯭ꯔꯣ? ꯍꯌꯦꯡ ꯏꯁꯩ ꯂꯩꯇꯦ꯫ ꯍꯌꯦꯡ ꯏꯁꯩ ꯂꯩꯇꯦ ꯑꯕꯤꯁꯦꯛ꯫ ꯍꯌꯦꯡ ꯏꯁꯩ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯏ꯫ ꯑꯕꯤꯁꯦꯛ ꯅꯣꯏ ꯑꯣꯖꯥꯗꯤ ꯅꯥꯍꯦꯛ ꯇꯧꯗ꯭ꯔꯣ? ꯇꯥꯃꯣ, ꯑꯦꯜꯕꯤ ꯃꯌꯥꯝꯁꯦ ꯆꯠꯇ꯭ꯔꯗꯤ ꯃꯈꯣꯏꯅ ꯁꯥꯎꯋꯦ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ ꯇꯥꯃꯣ꯫ ꯆꯨꯝꯃꯤ, ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯇꯥꯃꯣꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦꯅ ꯏꯅꯥꯎꯕꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯏꯅꯥꯎꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯒꯅꯤ, ꯃꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯒꯅꯤ꯫ ꯑꯩ ꯈꯪꯉꯤ ꯏꯅꯥꯎꯒꯤ ꯕꯦꯕꯥꯔ, ꯏꯅꯥꯎꯒꯤ ꯊꯝꯃꯣꯏ, ꯏꯆꯤꯟ ꯏꯅꯥꯎ ꯁꯛ ꯎꯅꯗ꯭ꯔꯒꯁꯨ ꯀꯣ, ꯏꯅꯥꯎꯒꯤ ꯋꯥꯍꯩ ꯋꯥꯉꯥꯡ ꯇꯥꯕꯗ ꯇꯥꯃꯣꯅ ꯄꯦꯜꯂꯤ꯫ ꯊꯦꯡꯉꯕ ꯑꯍꯤꯡ, ꯃꯤꯅ ꯇꯨꯝꯃꯝꯗꯥꯏ ꯃꯇꯝ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯔꯒꯤꯗꯃꯛꯇ ꯏꯅꯥꯎꯅ ꯇꯨꯝꯕ ꯀꯥꯏꯔꯒ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯇꯥꯃꯣ ꯈꯪꯉꯤ, ꯇꯥꯃꯣ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯍꯥꯟꯁꯨ ꯇꯥꯃꯣꯅ ꯍꯥꯏꯗꯨꯅꯤ, ꯇꯥꯃꯣꯗꯤ ꯆꯦꯅꯦꯜ ꯄꯥꯏꯔꯁꯨ ꯄꯥꯏꯗ꯭ꯔꯁꯨ ꯏꯅꯥꯎꯕꯨꯗꯤ ꯃꯇꯝ ꯂꯩꯕꯗ ꯀꯥꯎꯔꯣꯏ꯫ ꯇꯥꯃꯣꯅ ꯀꯣ, ꯏꯔꯥꯡ ꯂꯣꯏꯔ ꯃꯇꯝꯗ ꯂꯥꯛꯎ, ꯏꯅꯥꯎꯕꯨ ꯇꯥꯃꯣꯅ ꯇꯔꯥꯝꯅ ꯋꯦꯜꯀꯝ ꯇꯧꯅ ꯑꯣꯛꯀꯅꯤ꯫ ꯂꯩꯃꯤꯟꯅꯕ ꯈꯔꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯆꯥꯃꯤꯟꯅꯅꯤ ꯊꯛꯃꯤꯟꯅꯅꯤ ꯀꯣ꯫ ꯑꯗꯨꯅ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯗꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯀꯣ꯫ ꯉꯁꯥꯏꯗꯩ ꯑꯣꯖꯥꯁꯤꯡ ꯕꯥꯇꯣꯟ ꯇꯧꯔꯗꯤ ꯑꯣꯖꯥ ꯏꯁꯩ ꯁꯛꯄ ꯀꯣꯟꯅꯅꯕ ꯗꯨꯍꯥꯔ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯄ ꯈꯣꯡꯕꯥꯡꯕꯇ ꯕꯥꯇꯣꯟ ꯌꯥꯅꯕ꯭ꯔꯣ ꯑꯣꯖꯥ? ꯁꯤꯡ ꯕꯥꯇꯣꯟ ꯇꯧꯔꯗꯤ ꯑꯣꯖꯥ ꯏꯁꯩ ꯁꯛꯄ ꯈꯣꯡꯕꯥꯡꯕ ꯗꯨꯍꯥꯔ ꯑꯗꯨꯇ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯄ ꯈꯣꯡꯕꯥꯡꯕꯇ ꯕꯥꯇꯣꯟ ꯌꯥꯅꯕ꯭ꯔꯣ ꯑꯣꯖꯥ? ꯑꯕꯤꯁꯦꯛ, ꯀꯁꯥꯔꯗꯗꯤ ꯁꯨꯝ ꯌꯥꯏꯀꯣ ꯇꯥꯃꯣ, ꯑꯩꯁꯨ ꯀꯥꯎꯖꯔꯣꯏꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯇꯥꯕꯗ꯫ ꯑꯗꯨꯃꯥꯏꯅ ꯇꯥꯃꯣꯁꯨ ꯅꯨꯡꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯏꯅꯥꯎꯕꯨ ꯀꯥꯎꯔꯣꯏ ꯀꯣ꯫ ꯏꯅꯥꯎꯁꯨ ꯃꯇꯝ ꯂꯩꯕꯗ ꯅꯥ ꯌꯦꯛꯇꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ, ꯂꯩꯕ ꯑꯣꯏꯌꯨ ꯀꯣ꯫ ꯑꯗꯨꯅ ꯏꯅꯥꯎꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯧ ꯇꯥꯃꯣꯗ ꯀꯣ꯫ ꯇꯥꯃꯣ ꯁꯣꯏꯗꯅ ꯏꯅꯥꯎꯕꯨ ꯉꯥꯏꯖꯔꯝꯒꯦ꯫ ꯑꯕꯤꯁꯦꯛ, ꯀꯁꯥꯔꯣꯝꯗꯗꯤ ꯀꯣ ꯏꯁꯩ ꯁꯛꯄ ꯑꯝꯇ ꯍꯥꯏꯔꯁꯨ ꯁꯨꯝ ꯆꯠꯂꯦ ꯀꯁꯥꯔꯒꯤ ꯑꯣꯏꯅꯗꯤ꯫ ꯈꯣꯡꯕꯥꯡꯕ ꯍꯥꯏꯔꯒꯅ ꯈꯣꯡꯕꯥꯡꯇꯣꯟ ꯄꯨꯔ ꯆꯠꯂꯦ, ꯗꯨꯍꯥꯔ ꯗꯨꯍꯥꯔꯁꯨ ꯄꯨꯔ ꯆꯠꯂꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯗꯅ ꯑꯒꯣꯇꯂꯥ, ꯇ꯭ꯔꯤꯄꯨꯔꯥ ꯀꯣ, ꯕꯗꯔꯄꯨꯔ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯕꯤꯁꯦꯛ, ꯏꯁꯩ ꯁꯛꯄ ꯑꯃꯒ ꯈꯣꯡꯕꯥꯡꯕ ꯑꯃꯒꯗꯤ ꯋꯥꯏ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯥꯒꯤ ꯆꯥꯅꯕ ꯍꯥꯏꯕꯁꯨ ꯂꯩꯔꯦ꯫ ꯃꯐꯝ ꯑꯃꯒ ꯀꯣ, ꯏꯁꯩ ꯏꯁꯩ ꯆꯞ ꯃꯥꯟꯅꯕ ꯄꯨꯕ ꯄꯨꯗꯕ ꯍꯥꯏꯕꯁꯨ ꯂꯩꯗꯅꯀꯣ꯫ ꯑꯗꯨꯅ
ꯑꯇꯣꯞꯄꯗ ꯑꯒꯣꯇꯣꯔꯥ ꯙꯨꯝꯃꯅꯣꯒꯣꯔꯣꯝꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯏꯁꯩ ꯁꯛꯐꯝꯒ ꯈꯣꯡꯕꯥꯡ ꯇꯣꯟ ꯗꯨꯍꯥꯔꯝꯒ ꯂꯣꯏꯅꯐꯝꯒ ꯑꯣꯏꯗꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯏꯁꯩ ꯁꯛꯐꯝꯒ ꯈꯣꯡꯕꯥꯡꯕꯝꯒ ꯗꯨꯍꯥꯔꯝꯒ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ. ꯀꯥꯏꯗ꯭ꯔꯒꯁꯨ ꯏꯁꯩ ꯃꯐꯝꯗꯗꯤ ꯈꯤꯇꯪ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯕꯤꯁꯦꯛ ꯄꯨꯡꯗꯨ ꯇꯧꯖ ꯄꯨꯡꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯇꯥꯃꯣ ꯍꯣꯏꯒꯤ ꯁꯛꯁꯦ ꯗꯨꯞꯇ ꯉꯥꯏꯍꯥꯛ ꯊꯝꯒꯦ. ꯌꯦꯡꯂꯣ ꯇꯥꯃꯣ ꯅꯅꯥꯎꯒꯤ ꯁꯛꯁꯦ. ꯋꯥꯎ, ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯡꯊꯦꯝ. ꯌꯦꯡꯒꯦ ꯏꯅꯥꯎ ꯁꯛꯇꯣ. ꯖꯍꯥꯒꯤ ꯑꯣꯏꯔꯁꯨ ꯌꯥꯕ꯭ꯔꯣ? ꯌꯥꯏꯌꯦ, ꯀꯥꯏꯗꯤꯌꯦ. ꯑꯗꯨꯒ ꯅꯣꯏ ꯑꯗꯣꯝꯗ ꯑꯒꯣꯔꯇꯣꯂꯥꯝꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯁꯩ ꯁꯛꯄ ꯏꯁꯩ ꯁꯛꯄ 3 ꯄꯨꯡꯕꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ. ꯌꯥꯔꯕꯣ ꯇꯥꯃꯣ? ꯌꯥꯏꯌꯦ. ꯌꯥꯏꯌꯦ ꯅꯤꯡꯊꯦꯝ. ꯁꯛꯁꯦ ꯂꯥꯛꯄꯗ ꯋꯥꯏꯗ. ꯅꯤꯡꯊꯦꯝ ꯎꯗꯤ ꯎꯔꯦꯀꯣ ꯐꯖꯅ ꯂꯥꯛꯄꯁꯦ ꯋꯥꯕ ꯋꯥꯔꯤꯅꯤꯗ. ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ. ꯑꯣꯀꯦ, ꯒꯨꯗ ꯅꯥꯏꯠ ꯑꯕꯤꯁꯦꯛ. ꯊꯦꯡꯀ꯭ꯌꯨ. ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯉꯥꯏꯍꯥꯛ ꯂꯥꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯐꯣꯇꯣꯁꯦ ꯇꯥꯃꯣ ꯐꯖꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯀꯣ. ꯑꯗꯣ ꯇꯥꯃꯣꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ, ꯑꯗꯨꯒ ꯊꯥꯔꯛꯎ ꯌꯥꯒꯗ꯭ꯔꯥ? ꯅꯤꯡꯊꯦꯝ ꯇꯥꯕ꯭ꯔꯥ? ꯇꯥꯃꯣ ꯌꯥꯏꯌꯦ. ꯑꯣꯀꯦ.
nang kalam pairo ko tamo number hairake WhatsApp number hairake hore LB lo yenge ina usakto hairage 9401 956454 amka hairing them 9401 956454 jar baning them yare thank you dedi tamogi WhatsApp number dugane nang photo do tharo phajaba ma heng tamona inaw he ubaga tamona khangnaba tamodi khangani dina ko tamodi nang nahande ure dana phajom setpa chendon thinba hanuba manbado horen tamo LB loga yenge ko wow aigi isu khuman lai ning them LB koiba loirabo hoi hoi tamo hai aigi isu khuman lai ning them LB koiba loirabo hai isu khuman kari mathen chage piranang hai ni them na piranang hai su tori akomba changba LB se tumba mapuni ning them mai kuire khoi oja santa u phangdaba ojado tumkhraba kai no aina LB se thaba thengabanina pung mapan 9:30 10 ga oitadi ojaro sum changkadoba ojaro tumgraba khangde isu khumanna koba chapada phangnarapura ojaba santa do era masi hungdu hungne chuchungin ko si hungdongji jai phaba khaidena tada सा ꯌꯥꯝꯅ ꯑꯍꯥꯎꯕꯇ ꯆꯥꯕ ꯎꯖꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯄꯥꯝꯖꯩ ꯅꯪ ꯊꯧꯒꯜ ꯇꯧꯕꯤꯔꯛꯎ ꯇꯥꯗ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯥꯏꯔꯦ ꯑꯣꯀꯦ ꯌꯥꯏꯐꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯌꯥꯏꯐꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯍꯥꯎꯕꯗ ꯆꯥꯕ ꯎꯖꯩ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯇꯥꯗꯒꯤ ꯅꯝꯗꯣ ꯌꯥꯝꯅ ꯊꯥꯖꯕ ꯅꯥꯝꯗꯣ ꯌꯥꯝꯅ ꯇꯥꯖꯕ ꯄꯥꯝꯖꯩ ꯅꯥꯝ ꯊꯧꯒꯜ ꯇꯧꯕꯤꯔꯛꯎ ꯇꯥꯗ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯇꯥꯗꯅ ꯄꯥꯡꯗꯅ ꯁꯛꯄ ꯏꯁꯣꯔꯒꯤ ꯃꯄꯨꯒꯤ ꯅꯥꯝ ꯑꯗꯨꯕꯨ ꯌꯥꯏꯐꯕꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯝꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯣ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯏꯕꯣꯗꯣ
ꯑꯣ ꯑꯗꯨꯗꯤ ꯑꯣꯖꯥꯗ ꯏꯕꯣ ꯇꯥꯔꯦ ꯑꯣꯏꯖꯕ ꯇꯧꯗꯕ ꯑꯣꯖꯥꯗꯣ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯑꯦꯜꯕꯤ ꯃꯄꯤ ꯄꯥꯏꯁꯤꯗꯤ ꯑꯣꯖꯥ ꯗꯥꯛꯇꯔꯒꯤ ꯁꯛ ꯎꯍꯧꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯤ ꯃꯌꯦꯛꯇ ꯎꯗꯧꯗꯣ ꯍꯥꯏ ꯀꯌꯥꯝ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯄꯤꯔꯥ ꯅꯪ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯦꯜꯕꯤ ꯃꯄꯨꯁꯦ ꯇꯨꯝꯕꯒꯤ ꯋꯥꯈꯜꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯅꯦꯠꯀꯤ ꯑꯅꯥꯕ ꯑꯃ ꯆꯪꯂꯦ ꯅꯤꯡꯊꯦꯝ ꯗꯤꯌꯥ ꯍꯣꯏꯗ ꯀꯣꯏꯔꯨꯁꯦ ꯀꯣꯏ ꯗꯤꯌꯥꯒꯤꯗ ꯅꯦꯠꯁꯤꯗꯤ ꯍꯥꯏ ꯀꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕꯅꯤ ꯑꯦꯜꯕꯤ ꯃꯄꯨꯅ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯇꯜꯂꯦ ꯄꯤꯔꯥ ꯑꯩꯗꯤ ꯇꯥꯃꯣꯗ ꯂꯩꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯦꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯑꯩꯒꯤ ꯈꯨꯃꯟ ꯃꯁꯨ ꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯏꯕꯣꯍꯜ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯌꯥꯁꯨ ꯑꯣꯏꯁꯅꯨ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤꯀꯣ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯕꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯗꯤꯕꯣ ꯍꯦꯛ ꯊꯣꯡ ꯍꯥꯠꯄꯕꯨ ꯂꯨꯆꯥ ꯍꯧꯗꯣꯡ ꯅꯠꯇꯦ ꯇꯜꯂꯦ ꯄꯤꯔꯥ ꯑꯩꯗꯤ ꯇꯥꯃꯣꯗ ꯂꯩꯅꯤꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯦꯝ ꯊꯦꯡꯉꯦ ꯍꯟꯗꯛꯇꯤ ꯀꯨꯏꯔꯦꯗ ꯅꯤꯡꯊꯦꯝ ꯃꯅꯤꯄꯨꯔꯒꯤ ꯅ꯭ꯌꯨꯁꯁꯦ ꯌꯦꯡꯗꯕ ꯀꯩꯒꯤꯅꯣ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯪꯒꯤ ꯐꯣꯇꯣ ꯊꯝꯗ꯭ꯔꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯊꯝꯃꯤꯁꯦ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯁꯞꯄꯣꯔꯠꯇꯁꯨ ꯃꯌꯥꯝ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯋꯥꯎ 10ꯗꯒꯤ 6ꯇ ꯉꯥꯏꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯇꯥꯃꯣ ꯋꯥꯆꯦꯞꯇ ꯐꯣꯇꯣ ꯂꯥꯛꯇ꯭ꯔꯣ ꯂꯥꯛꯑꯝꯃꯅꯤ ꯑꯦꯜꯕꯤ ꯊꯥꯕꯅꯤꯅꯅꯦ ꯕꯦꯛ ꯇꯧ ꯌꯥꯗ꯭ꯔꯦꯀꯣ ꯇꯥꯃꯣ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯁꯤꯌꯣꯔ ꯌꯦꯡꯒꯅꯤꯀꯣ ꯏꯅꯥꯎꯒꯤ ꯁꯛꯇꯣ ꯇꯥꯃꯣ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ ꯑꯗꯨ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒ ꯀꯩꯒꯤ ꯐꯣꯇꯣ ꯑꯣꯟꯊꯣꯛꯏꯅꯣ ꯅꯪ ꯁꯨꯝ ꯊꯝꯃꯨꯅ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯞꯄꯣꯔꯠꯁꯦ ꯃꯌꯥꯝ ꯃꯌꯦꯡ ꯇꯥꯔꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯨꯃꯟ ꯃꯁꯨ ꯊꯣꯛꯈ꯭ꯔꯕꯣ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯒꯤ
ꯕꯦꯟꯙꯧ ꯅꯟꯗꯤꯁꯤꯃ ꯎꯈꯤꯗ꯭ꯔꯦ. ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. 45ꯗꯒꯤ 9ꯇ ꯉꯥꯏꯈꯔꯦ. ꯂꯩꯔꯤꯕ ꯈꯨꯃꯟ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯁꯤ. ꯑꯩꯒꯤ LBC ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝꯒ ꯈꯨꯃꯟ ꯃꯁꯨꯒꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏ. ꯀꯣ ꯃꯌꯥꯝꯕꯨꯗꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ. ꯑꯗꯨꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯃꯥꯌꯣꯛꯖꯥꯗꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯀꯣꯃꯦꯟ ꯊꯝꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯃꯁꯨꯡ ꯏꯁꯨ ꯈꯨꯃꯟ ꯕꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ. ꯀꯩꯒꯤꯅꯣꯗ ꯇꯥꯃꯣꯅꯁꯨ ꯃꯇꯝꯁꯦ ꯁꯪꯗꯕꯅꯤꯅ ꯀꯩꯅꯣ ꯃꯤꯌꯥꯝꯒꯤ LBꯗꯁꯨ ꯃꯇꯝ ꯆꯥꯅ ꯌꯥꯎꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒꯗꯤ ꯁꯦꯀꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯇꯥꯃꯣꯅ ꯂꯩꯕ ꯃꯐꯝꯁꯤ ꯅꯦꯠ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯇꯋꯥꯔ ꯈꯤꯜꯂꯤꯁꯦ ꯀꯤꯂꯣꯃꯤꯇꯔ 1.5 ꯍꯦꯜꯂꯦꯕ ꯊꯥꯞꯄꯤꯁꯦ. ꯑꯗꯣ ꯀꯤꯂꯣꯃꯤꯇꯔ 1.5ꯁꯨ ꯁꯨꯝ ꯎꯕ ꯐꯪꯉꯦ. ꯑꯗꯨꯒ ꯎꯄꯟ ꯋꯥꯄꯟ ꯂꯩꯕꯅꯤꯅ ꯈꯨꯜꯂꯛꯅꯤꯅ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯌꯥꯝ ꯍꯧꯋꯤꯅ ꯅꯤꯡꯊꯦꯝꯀꯣ. ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯅꯦꯠꯁꯦ. ꯑꯗꯨꯅ ꯇꯥꯃꯣꯗꯤ ꯌꯥꯝꯅ ꯋꯥꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯦ. ꯅꯤꯡꯊꯦꯝ, ꯇꯥꯃꯣꯅ ꯍꯪꯕꯅ ꯈꯨꯝꯃꯛꯇꯔꯦ. ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨꯅ ꯐꯣꯇꯣ ꯅꯪꯒꯤ ꯀꯩꯅꯣ ꯑꯣꯟꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔꯁꯦ. ꯇꯥꯃꯣ ꯑꯩꯁꯦ ꯂꯥꯟ ꯃꯅꯨꯡꯗ ꯌꯨꯠ ꯈꯔ ꯄꯥꯏꯕꯒꯤ ꯑꯣꯀꯦ ꯈꯔꯦ ꯑꯗꯨꯗ ꯇꯦꯜ ꯐꯣꯔꯁꯅ ꯊꯤꯕ ꯐꯥꯕ ꯇꯧꯔꯛꯏ. ꯑꯗꯨꯒꯤ ꯑꯩꯅ ꯂꯣꯠꯄꯅꯤꯀꯣ ꯇꯥꯃꯣ. ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯅꯤꯡꯊꯦꯝ, ꯀꯔꯤꯅꯣ ꯏꯅꯥꯎꯒꯤ ꯋꯥꯁꯤꯕꯨ? ꯈꯔ ꯄꯥꯏꯕꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯒꯠꯈ꯭ꯔꯦ. ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯊꯤꯕ ꯐꯥꯕ ꯇꯧꯔꯛꯏ. ꯑꯗꯨꯒꯤ ꯑꯩꯅ ꯂꯣꯠꯄꯅꯤꯀꯣ ꯇꯥꯃꯣ. ꯗꯤꯌꯥ ꯍꯣꯏꯗ ꯉꯁꯥꯏꯗꯒꯤ ꯀꯣꯏꯔꯛꯄꯅꯤ. LB ꯃꯄꯨꯒꯤ ꯊꯥꯕ ꯎꯕꯗꯨꯒ ꯆꯪꯂꯛꯄꯅꯤ. ꯆꯪꯂꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯁꯨꯝ ꯂꯩ. ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯅꯤꯡꯊꯦꯝ, ꯇꯥꯃꯣꯅ ꯃꯄꯨꯗ ꯏꯅꯥꯎꯒꯤꯗꯃꯛꯇ ꯊꯧꯅꯤꯖꯔꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯅꯤꯡꯊꯦꯝ, ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯏꯅꯥꯎꯅ ꯑꯋꯥꯕ ꯀꯌꯥ ꯍꯨꯟꯗꯣꯛꯑꯒ ꯂꯥꯟꯊꯦꯡꯅꯩ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯀꯣꯟꯕꯤꯔꯤꯕ ꯏꯄꯨꯙꯧ ꯄꯥꯈꯪꯕ ꯑꯃꯁꯨ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯃꯃꯥꯡꯆꯠꯇꯒꯤ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯕ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯑꯃꯁꯨ ꯏꯄꯨꯙꯧ ꯄꯥꯈꯪꯕꯅ ꯃꯐꯝꯗ ꯈꯨꯌꯥꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ. ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯇꯥꯒꯗꯕ ꯂꯩꯔꯕꯁꯨ ꯁꯤꯗꯕ ꯃꯄꯨ ꯏꯄꯥ ꯏꯕꯨꯡꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯇꯥꯃꯣꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯅꯤꯡꯊꯦꯝ, ꯆꯦꯛꯁꯤꯟꯅ ꯂꯩꯕꯨ. ꯆꯠꯄ ꯈꯣꯠꯄ ꯍꯩꯅ ꯆꯠꯂꯨ ꯀꯣ. ꯅꯪꯒꯤ ꯋꯥ ꯇꯥꯕꯗ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯤꯡꯊꯦꯝꯗꯣ ꯀꯧꯔꯒ ꯈꯨꯝꯂꯛꯄꯔꯣ? ꯅꯤꯡꯊꯦꯝ ꯍꯩ ꯁꯤꯡꯅ ꯂꯩꯌꯨꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯨꯀꯣ. ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛ ꯈꯪꯈ꯭ꯔꯒꯗꯤ LBꯁꯤꯗꯤ ꯃꯦꯗꯤꯌꯥꯗ ꯂꯥꯏꯞ ꯇꯦꯂꯤꯀꯥꯁꯅꯤ.
ꯀꯣ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯒꯅꯨ ꯅꯪꯅ ꯃꯇꯝꯗꯨꯗ ꯇꯥꯃꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯇꯥꯃꯣꯅ ꯂꯩꯇꯅ ꯄꯦꯜꯂꯤ ꯀꯣ ꯇꯥꯃꯣꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯒꯤ ꯃꯊꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕ ꯀꯌꯥ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇꯅꯤ ꯏꯅꯥꯎꯅ ꯋꯥꯔꯤꯕꯁꯤ ꯏꯅꯥꯎꯅ ꯂꯣꯜꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯗ ꯃꯄꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯏꯄꯨꯗꯧ ꯄꯥꯈꯪꯕꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯕꯨ ꯊꯧꯖꯥꯟ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯅꯦꯝꯖꯔꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯆꯦꯛꯁꯤꯟꯅ ꯂꯩꯀꯣ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯅꯇꯨ ꯅꯥꯝꯃ ꯇꯞꯇꯕ ꯑꯣꯏꯌꯨ ꯇꯥꯃꯣꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕ ꯑꯁꯦꯡꯕꯗ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯏꯅꯥꯎꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯑꯣꯏꯁꯅꯨꯀꯣ ꯇꯥꯃꯣꯁꯨ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯔꯩ ꯃꯄꯣꯛꯇ ꯄꯣꯛꯄꯅꯤꯅ ꯏꯅꯥꯎꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯀꯞꯀꯅꯨ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯅꯥꯌꯦꯛꯇꯅ ꯃꯌꯦꯛꯅ ꯈꯨꯝꯕ꯭ꯔꯥ ꯆꯤꯟꯅ ꯈꯨꯝꯂꯛꯄ꯭ꯔꯥ ꯅꯤꯡꯊꯦꯝꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯑꯗꯨꯅꯤ ꯇꯥꯃꯣꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯤ ꯏꯅꯥꯎꯅ ꯉꯁꯤ ꯋꯥꯔꯤꯕ ꯏꯅꯥꯎꯅ ꯉꯁꯤ ꯂꯣꯜꯂꯤꯕ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯅꯥꯎꯅ ꯋꯥꯔꯤꯕ ꯑꯋꯥꯕꯗꯣ ꯃꯗꯨꯒꯤ ꯀꯣꯟꯕꯤꯌꯨ ꯍꯥꯏꯗꯅ ꯇꯥꯃꯣꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯅꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯨ ꯅꯥꯝꯃ ꯇꯠꯇꯕ ꯑꯣꯏꯁꯅꯨ ꯀꯣ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯇꯝ ꯂꯩꯕꯗ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯉꯥꯛꯀꯣꯟꯖꯔꯒ ꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯕꯨ ꯊꯃꯣꯏꯅꯨꯡꯗ ꯉꯥꯛꯀꯣꯟꯖꯔꯒ ꯂꯩꯒꯗꯕꯅꯤꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯊꯦꯝ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯨꯏꯅ ꯇꯥꯃꯣꯒꯤ ꯁꯞꯄꯣꯔꯠ ꯂꯦꯞꯄꯨ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯅꯤꯡꯊꯦꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯏꯁꯨ ꯈꯨꯃꯟ ꯀꯥ ꯍꯥꯏꯔꯤꯗꯣ ꯑꯣꯟꯅꯕ ꯃꯤꯡꯒꯧꯅꯤ ꯃꯁꯨ ꯕꯦꯟꯗꯧ ꯈꯨꯃꯟ ꯅꯪ ꯀꯣꯃꯦꯟꯁꯦ ꯄꯥꯎꯅꯦ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯒꯤ ꯀꯣꯃꯦꯟꯁꯦ ꯇꯥꯃꯣ ꯁꯥꯎꯔꯦ ꯇꯥꯃꯣ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯗꯦ ꯅꯪ ꯋꯥ ꯇꯥ ꯇꯥꯃꯣ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯛ ꯇꯧꯒꯅꯨꯀꯣ ꯅꯤꯡꯊꯦꯝ ꯃꯇꯝ ꯂꯩꯕꯗ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯀꯥꯎꯒꯅꯨ ꯊꯃꯣꯏꯅꯨꯡꯗ ꯅꯥꯀꯣꯟꯖꯧ ꯀꯣ ꯌꯨꯝꯗ ꯂꯩꯕ ꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯕꯨ ꯊꯃꯣꯏꯅꯨꯡꯗ ꯀꯣꯟꯖꯟꯖꯧ ꯀꯣ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯂꯥꯡꯕꯟ ꯐꯤꯔꯥꯟ ꯊꯦꯠꯂꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯈꯨꯃꯟ ꯖꯤ ꯈꯨꯃꯟ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅ ꯃꯥꯌꯣꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯦ ꯈꯨꯃꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯁ ꯑꯩ ꯍꯪꯗꯣꯡ ꯃꯆꯥꯅꯤ ꯅꯨꯡ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯨ ꯇꯧꯔꯤꯁꯤꯡꯅꯤ
ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯆꯦꯟꯅꯦꯜ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯂꯥꯛꯄꯤꯌꯨ. ꯃꯪꯒꯣꯜ ꯌꯨꯇꯨꯕ ꯆꯦꯟꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯋꯥꯔꯁꯨ ꯋꯥꯅ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯂꯤꯕ, ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯖꯔꯤꯕ, LP ꯊꯥꯔꯤꯁꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯄꯦꯟꯅꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯄꯦꯜꯍꯟꯕꯗꯤ ꯉꯝꯖꯗꯦ, ꯄꯥꯡꯗꯕꯅꯤꯅ, ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯍꯩꯇꯕꯅꯤꯅ ꯀꯣ. ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯅꯤꯡꯊꯦꯝ ꯊꯣꯛꯈ꯭ꯔꯕꯣ? ꯅꯤꯡꯊꯦꯝ, ꯇꯥꯃꯣꯅ ꯀꯨꯏꯅ ꯂꯩꯅꯨ ꯍꯥꯏꯗꯨꯒ ꯅꯪ ꯋꯥꯔꯧꯔꯕ꯭ꯔꯣ? ꯇꯥꯃꯣꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯅꯪꯒꯤ ꯋꯥꯍꯩꯗꯨꯒ. ꯅꯥ ꯌꯦꯛꯇꯅ ꯈꯨꯂꯣꯛ ꯄꯥꯎꯗꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯩ ꯁꯣꯏꯗꯅ ꯄꯥꯖꯔꯛꯀꯦ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯪꯊꯝꯊꯥ ꯆꯪꯉꯛꯑꯦꯀꯣ. ꯑꯩ ꯍꯥꯟꯅꯗꯤ ꯐꯨꯔꯤꯠ ꯍꯥꯞ ꯀꯇꯥ ꯑꯃ ꯏꯁꯄꯣꯔꯇꯤꯡ ꯃꯆꯥ ꯑꯃ ꯂꯤꯠꯂ ꯁꯨꯝ LB ꯊꯥꯔꯝꯃꯦ. ꯉꯔꯥꯡ ꯅꯍꯥꯟꯗꯩꯗꯤ ꯏꯪꯉꯃꯤꯅꯀꯣ ꯑꯩ ꯐꯨꯔꯤꯠ ꯑꯃ ꯑꯗꯨꯝ ꯂꯤꯠꯁꯟꯖꯔꯦ. ꯅꯣꯡꯇ ꯉꯥꯏꯔꯦꯀꯣ ꯖꯦꯀꯦꯠ ꯂꯤꯠꯂꯛꯀꯗꯕ, ꯇꯨꯄꯤ ꯎꯞꯄꯛꯀꯗꯕ, ꯃꯣꯐ꯭ꯂꯥꯔ ꯆꯦꯠꯀꯗꯕ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄ, ꯏꯪꯊꯝ ꯀꯥꯡ ꯂꯣꯟꯅꯔꯛꯄꯗ ꯂꯥꯏꯌꯣꯛ ꯇꯤꯜꯂꯣꯛ ꯌꯥꯝꯅ ꯇꯧꯅꯩ. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ. ꯑꯣꯜꯂꯪꯊꯥ ꯏꯪꯊꯝꯊꯥ ꯑꯣꯟꯅꯔꯛꯄꯁꯤ ꯀꯣ, ꯏꯪꯊꯝꯊꯥ ꯆꯪꯉꯛꯄ ꯑꯣꯜꯂꯪꯊꯥ ꯂꯣꯏꯈꯤꯕꯒꯤ ꯃꯔꯛ ꯑꯁꯤ ꯑꯔꯨꯝ ꯇꯨꯔꯨꯝ ꯌꯥꯝ ꯍꯧꯅꯩ, ꯂꯥꯏꯌꯣꯛ ꯇꯤꯜꯂꯣꯛ ꯌꯥꯝ ꯇꯧꯅꯩ. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ. ꯃꯇꯝꯁꯦ ꯃꯇꯝ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯔ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯁꯨ ꯅꯥ ꯌꯦꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ. ꯑꯩ ꯅꯤꯡꯊꯦꯝꯅ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ.